Lo na thingkraba Laloluf Socialist Revolution Party Kanglai Park Sore Pagi Anti-Drug Task Force na drug lalon bani haiba Nupi machin manao ani Sapon ke Amada Happa drug Konnana Phare matung wakal taminaraga imong manungi miyoi singda senakre hairi Phare miyoi ani edudi fundray mayum Sofia chay kuntra amasung mahaki manao Nupi bovina chay kungataruk apokpa AMD Jackie Kawi Thobal District Sangayumpam nungaw part 1 dagin hairi Phare machin manao Nupi ani edu Ngarang numidang Thobal District mafam Amada paumisingi mamang da puthok laduna sorepa Anti-Drug Task Force ki machin chatpa amana haikibada Housing Manipur chathariba furuf anigi irang marak asida drug ki problem asisu nongmagi hangalagli sorepa Anti-Drug Task Force na ngasi fawbada Tambaki District mangada drug ki drive chatharakpada drug sazinaramba miyoi lising ahunga jani yangkai marirom lying crave Masigi manung da miyoi lising amaga chahum marfutara humdoi romna drug sizinaba toklaga hanagi punsirolda tangtana laikre aduga lemhoriba miyoi singasina lamdam asigi tongan rehabilitation center da thamduna lang chathari ba singasigi manung da miyoi chahum romgi sorepa gi maikai degi mateng panglaga lemna laing bagi kudong chabu supiki irai cha furupu kandaba yade haina sorepa anti drug task force na honariba se lamdam asigi tungi horokli ba ichil naw pumna makini hairaduna Sorepa gi drug ki drive asida miyam nasu sogat piu haina apel tawki